अहानबदा मरुब पाउसिंग थमजरी लमदम असिदा एनवायरनमेंट अमदि एफोरेस्टेशन की थबक थौरम सिंग पाइखनबा सेंटरना स्टेट गवर्नमेंट रुपा करोड़ 3.8 की सेंफम पिरकले मरिफु निपान सुबा हाइपौक जादोनांग लेखिदबगे कुमन थौरम स्टेट की थाकता पांगथोखरे कैसामपातगे गवर्नर ट्रैफिक पॉइंट फाउबगी लंबी असि जादोनांग रोड हाइना मिंगथोनबा चीफ मिनिस्टर अमदि कैबिनेट मिनिस्टर सिंग तक्सिनगनी हाइना मिनिस्टर बिस्वजिना थाजब पीखरे जेनिम्स जेईना नारे हाइबा चपचाना खंगबा केस 152 की रिपोर्ट लेरे हाइना मेडिकल सुपरिटेंडेंट प्रोफेसर एन जितेंद्रना फोंदोखरे आयुष हॉस्पिटल तरामाथोइरोम पीगदबा इक्विपमेंट अमदी फर्निचर सिंह मिनिस्टर एल जयंतकुमारना मेडिकल ऑफिसर इंचार्ज सिंह खुसिनख्रे थौबाल डिस्ट्रिक्ट हॉस्पिटल दसु नौना साबा आई वार्ड अमसुंग पैलिएटिव केयर सेंटर मिनिस्टर संगादुना मियाम खुसिनख्रे अमदी प्रेमिला की मिहाता हथिंगना चेनरिबा मयंगबम खेलेंद्रो डिस्ट्रिक्ट एंड सेशन जज थौबाल मपुंसी चुप्पा कसुम संग थबसुदना लेनबा खंगख्रे खुरमजरी टाइम्स ऑफ मणिपुर न्यूज सिंबरी सिंबु कुमथेम जनता तराम नोक्सरी हौजिक मियाम द पाउ संतोंग पिजरी कंपेंसेटरी एफोरेस्टेशन फंड मैनेजमेंट एंड प्लानिंग अथॉरिटी संपागी मखादा एनवायरनमेंट अमदे कंपेंसेटरी एफोरेस्टेशन के मरी लेनेबा थबक थोरम सिंह पाइखनबा सेंटरना मणिपुर गवर्नमेंट लुपा करोड़ 3.8 पिरकले न्यू दिल्ली की जोरबाग रोड अलीगंज लेबा पर्यावरण भवन पांगथोकपा कॉन्फ्रेंस अमदा यूनियन मिनिस्टर फॉर एनवायरनमेंट फॉरेस्ट एंड क्लाइमेट चेंज प्रकाश जावड़ेकर ने सेंफम असी स्टेट असगे फॉरेस्ट एंड एनवायरनमेंट मिनिस्टर टीएच श्यामकुमार दा खुसिनखिबनी मिनिस्टर श्यामकुमार हाई मणिपुर अकोइबगी फिबम गांगनबा पाइखटपा थबक थौरमगा लोइनेना क्लाइमेट चेंज न पीरिबा सैथेंगसिंग मायोकनबदा सेंफम असिना चावना मतेंग ओइरगनी यूनियन मिनिस्टर प्रकाश जावड़ेकर ने हाई मणिपुर ओडिशा छत्तीसगढ़ मध्य प्रदेश झारखंड महाराष्ट्र तेलंगाना उत्तराखंड उत्तर प्रदेश राजस्थान आंध्र प्रदेश हिमाचल प्रदेश अरुणाचल प्रदेश गुजरात कर्नाटका हरियाणा पंजाब असम बिहार सिक्किम गोवा वेस्ट बेंगल मिजोराम त्रिपुरा मेघालय तमिलनाडु अमसुंग केरला गिदमक पुन्ना लुपा करोड़ 9,993 संपागी फंड ओइना पीबने ngasi conference aduda compensatory afforestation fund and rules forest की वांगबदा NDC target फंगनबा उ थाबगी थबक हेंगतहनबना चिंगबा वाफम क्या खनखे मणिपुर की निंगतम लानबी अमोइना मणिपुर की निंगतम लानदा अचौब थौदांग लौकिबा स्पिरिचुअल लीडर अमसुंग पॉलिटिकल एक्टिविस्ट हाइपौ जादोनांगना लेखिदबगे मरिफु निपान सुबा कुमन थोरम स्टेट के थाकता पांगथोखरे ngasi कैसामपाता लेबा हाइपौ जादोनांग पाकता पांगथोखिबा थोरम अदुदा लमदम असिगे चिंग अमसुंग तमदा लेरिबा CSO लीडर अमदी मियामना अथौबा सिगे मितमदा हाइकलेका तमदुना इकाई खुमनबा उठखे UCM अमुको अमदी जेलेंगरोंग यूनियन असम मणिपुर नागालैंड की लुसिंगबक अमदी थौमी क्याना सरुक यादुना पांगथोखिबा थोरम अदुगे अथोइबा मिथुंगलेन की ओइबा वारोल पिरेदुना वर्क्स मिनिस्टर TH बिस्वाजना अथौबा सिगे निंगसिंग थोरम खक पांगथोकपगी महुत्ता महाकना ममा लेबाकपु नुंसीजबा अमदी कथोकपगी थाक वांगबा वाखलोन अदुगे लिकलमदा अखोइ खुदिमकसु चनबा होनसी अफबा खुनाय अमा सेमदा मिपुम खुदिमक के थौदांग चावी हारेदुना पुंसिगी अफबा लंबीदा खोंग थांजिलसी हाइखे मतमदुदा लेरंबा मागी वाखलोन स्पिरिट हाइबदी मतमदुदा आइबगी लेब क्रिश्चियन धर्म हिंदू धर्म ना लागु मतमदा जुमादी मागी मसागी ओ फोटो डिस्ट्रिक्ट तोरदा आइगी थाजबसे आइगी पाइपुदा थाजगनी हाइबगी वाखलोनदा लेरिबा अदुगा धर्म अजि करिनो हाइबगी वाखलोनदा माना अचुंबा ओइना आर्थ हलंबा फोटो आइनसु लाइरेक्ट थेंगजबदा सब चाना थोकदो अदुनी अदु मागी स्पिरिट कोना थागनिंगाइनी because of his contribution his sacrifice for the sake of the for the cause of the independence aduga magi adu mapangan lai khaba British samaj da mai thira gasu aigi strength aigi himale bakke amadi aigi leriba potu du ulangani haiba magi wakhalon aduga spirit tu ne ba koina gaji magi thagat rai नाकालमरोमदा जेलेंगरोंग यूनियन असम मणिपुर नागालैंड अमुको अमदी UCM की माइकैदगी पिसिन किबा मेमोरेंडम की मतंगदा पल्लेदुना मिनिस्टर ना हाई कैसामपा ट्रैफिक पॉइंट के गवर्नर ममांग ट्रैफिक पॉइंट फाउबा जादोनांग रोड हाइना थोनबसी अरुबा नते अमदी हौजिक लेरिबा पार्क असिगी नाकंदा कम्युनिटी हॉल अमा सानबा मफम यंगसिनबगा लोइनेना हिरम असिगी मतंगदा चीफ मिनिस्टर अमदी कैबिनेट मिनिस्टर सिंगदा तक्सिलगनी हाइबगी थाजबा पीखे आइगी वाखलोंदा लंबी थोनबा हाइबसिमा ममिंग थोनबसिमा आई अरुबा ओइरोइसिमा आई थमजगे अदुमसी आई हेक ऑथोरिटी सारेगा तोरनी हाइबदी आई हाजरोय
तब to the possible extent that we positively honorable chief minister ga the cabinet ta putwa ka na masi approve to bam sang mina ai cabinet collection so ina hajari har ka na honorable chief minister da we punna meeting ama to ka na masi thona na bodo so na maki ai role do ai logja ge ha si ma ai me ando dum commitment to go ngarang phawbuda Jennings ta Japanese encephalitis na nare haina chapchana khanglaba case chamag yankhai humdoi gi report leire haina medical superintendent professor N Jitendra na phongdokre TOMTV ga ngasi akhanana unaba amada Jennings ki medical superintendent professor Jitendra na makha taraduna state asida JE na nabagi case kya thokli masigi manungda myoi manga laikhidre haibage report leiri hairi balaina asi nare haina khangdoknaba blood test of asi Jennings Rims amadi Churachandpur district hospital khaktada kudong saba piri hojik phawbuda Jennings khaktada blood test chamanga ga marifudra mari rom tawkhre masigi manungda Jennings ki oina blood test chamag yankhai mathoi aduga atai mafamdagi laklaga tawba test na chamri ga nifu humdoini ngarang phawbuda hairiba asigi manungda blood test chamag yankhai humdoi di jeina nare haibige aseng makham ngamle hairiba masing asigi manungda Jennings ta layingba patient masingna kunthra taruk ni aduga atopagina chamaga taratret ni jeina nare haina chapchana khangdriba case masingna punna chani ga kuntaruk ni masigi manungda Jennings ki oina nifuma pani aduga atopagina chamaga humbudra tret ni negative oibagi masingna punna chani ga tara marini masigi manungda Jennings ki oina humputaruk ni aduga atopagina chamaga nifuni pani hospital asina jeina nabadagi laying duna lairiba singasi yamna kupna yengchinbagi thabak chathari tangai fadaba tokpham thokpasing tawri kangdagi sandokpa laina makhal asi yariba makhai nadanaba aikoi punamakna mangjongnana section tharang lokhatkadabani haikhe अखोई इन पेशेंट होइना मिंग चनबा अदुगा जापानीज एनकेफेलाइटिस की होइना सिगी हिदाक सिना फरे हैबा डायरेक्ट हिदाक मक्ति हौजिक याम कन्ना लेत्रिबनिना सपोर्टिव ट्रीटमेंट नि अदुना सपोर्टिव ट्रीटमेंट सी अखोई सिम्टोमेटिक होइबा हेडेक की होइबा अदगी फीवर की होइबा अदगी इवन वोमिटिंग तोरगदी वोमिटिंग की होइबा अदुगुम्बा अदुगा डिहाइड्रेशन लेरगना अखोइना आईवी फ्लूइड कुंबा कापुगा हाइड्रेट तौबा खोपा अदुगुम्बा सपोर्टिव ट्रीटमेंट नि अदु जेनिम्स की मरोइना मेडिसिन वाटा जापानीज एनकेफेलाइटिस की पेशेंट सिंग अखोई फजना येंगली अखोई फिजिशियन सिंग स्पेशलिस्ट सिंगना अदुम राउंड द क्लॉक अदुगा तंगाई फद्रदी अखोई मोइसे मेडिकल आईसीयू गुंबदसु अदुम थम्मी अदु दरकार लेरो लूना नाना लेबा अदुगा नसाई मेन सोर्स ती कांग अदु कांग मचा पोफम मोइसिंग सी कनो तौबिरगदी अदुगा याम का हेना खुदक तक अखोई कोक सी याम चिकलाबा अदगी ओबा खोपा ज्ञान मांगे तौबा अदई लाइहौ कन्ना तौबा अदुगुम्बा यावरगदी मनांग नकपा डॉक्टर संग नत्रगना हेना चावबदा हारगना कोई सरकार की होइबा जेनिम्स अमदी रिम्स ता उखत पिरगलगा कैजुअलिटी दबु ओइरो नत्रगा ओपीडी दबु ओइरो अदुगा डॉक्टर सिंग तानाबिबा अदुगा लोइना लोइना हारिबा जेई की टेस्ट असे असी तौथोपिबा असी याम कानानिना इ खंजे सेलथुम गे अवाटपा लेरेबसु स्टेट असना अना लाइंग गिलमदा अखनबा मियेंग चंगदुना दरकार ओइबा मसाकसिंग पिरिबा से डॉक्टर अमदी नर्सिंगना निंगथिना सिजनदुना अनाबसिंग येंबियो हाइदा हेल्थ मिनिस्टर एल जयंत कुमारना फोंदोखरे वाफम असे तोंगान तोंगानबा आयुष हॉस्पिटल सिंगदा सिजनगदबा इक्विपमेंट अमदी फर्निचर सिंग येंथोपगी थोरमदा फोंदोखिबनी Directorate of Ayush Lamphel Partner Sinduna 10 bedded integrated Ayush Hospital Konjang Lekai de Pangthokpa equipment amadi furniture sing yenthokpagi thoram aduda Nauria Pakang Lapa Kendra ge MLA S Subhasandra Ayush ki Director Dr. L Promila National Health Mission ki State Mission Director S Manikanta Imphal West ki Adyaksha RK Taruni amadi State Ayush Society ki Member Secretary Dr. Y Lukhoisu thoram aduda saru yakhi Tongan ba Ayush Hospital Tarama Thoirom da Pigadaba equipment amadi furniture sing Minister na Medical Officer in charge sing da Yentokhe Chaurangna lupa crore ama makhairomge chang oigadaba polam sing Yentopaga mari lenena Minister Jayant Kumar makha taraduna matam amada Ayush hairga midyang amada yenglamba adu hojikti oidre laing pathab asi ngasi di miyamna pambagi changsu hengalakli sarkar nasu ahen midyang kaya sangli ngasi yenthokliba polam sing asi Dr. amadi nursing na anaba laktre haiduna sisina daba tobiganu magi tariba mafam sing adugi akoibada hospital asina piriba kudong sabasing khanganaba honagadabani haikhe the claims to the Ayush good nursing doctors in yagiri please be attentive adu maduk kawba taragadi sarkari pesa mayam am chang na tolopi bi ata kai thoke chin sarkar ke tolopi se kai to have a responsibility is fixed on you
नौने डाइटम सिनरी बने प्लीज डोंट फॉरगेट डाइटम सिनरी बनी मदु डाइट से डिस्चार्ज तौ दो यार के नंग मदु हेन वांग लाना तंग तौ 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 ने यू गो ऑल अराउंड नर्सिंग एलोपैथिक की ओरो अत आयुष की ओरो लाइक ये सिंग थुंग चलो इन जो कोई रुसो चा तौ सो इमंग मनुंग लेते लाइरी वारी तारो सो नंग ने खंग नॉलेज इंपार्ट तौ तो संतौ सो ए इने ना अंगांग से हातम लोक खेबा माले होरें नंग पोरो अमता थुन पोरो हिदा सुलेम ने पीके हिदाक डॉक्टर लाइरी पीदो नते हिदाक डिपार्टमेंट लाइरी पीदो ने दा डिपार्टमेंट की नाबी अखोय म्याम देगे थौरम अदुदा सरुक याखिबा नावरिया पाखंगनप केंद्र के एमएलए एस सुभाष चंद्रना हाइखिबदा ngasi ayus ki laing pathab asi miyamna pamnarapasi yamna fai hospital ama oirabadi darkar oiba masak sing suna thamba haibasi tangai fade maramaduna darkar oiba polam sing thamba horabanina miyamna su anaba ama yaropada lakviduna laing biu amade doctor amade nursing na su miyamna khangan biu haike akoi bada leiriba ikoi hakjang nungaitaba mayam jingdo khara makhaidi sina mating banglagani हाइबेंटी याकी थाजा जबनी दुना औरेन अवाना पाकुदी मक मिनिस्टर ना लोइना बक थंबीरानी मणिपुर सरकार के हेल्थ मिनिस्टर एल जेंद्र कुमार नंगसे थौबाल डिस्ट्रिक्ट हॉस्पिटल द नौना साबा लोइरबा आई वार्ड अमसुंग पैलिएटिव केयर सेंटर अनि की बिल्डिंग संगाख्रे नेशनल हेल्थ मिशन की मखादा साबा डिस्ट्रिक्ट हॉस्पिटल आई वार्ड अमसुंग फमुंग तरा लेबा पैलिएटिव केयर सेंटर असिना लमदम असिगी मियामदा हेना कानबा पीदुना डिस्ट्रिक्ट हॉस्पिटल असि हेना मपुंग फाबा हॉस्पिटल अमा ओइरगनि हाइना मिनिस्टरना पाउमिसिंग द फोंदोखे लोइनेना ngasi नौना हांगलिबा आई वार्ड असिगी अवार्ड पे स्टाफ अमसुंग इक्विपमेंट सिंग अथुबदा हापसिनबा होनरगनि हाइबा वाफमसु मिनिस्टरना थमखे पाउगी मरकथन अतेनबा ब्रेक मतंग लोमिनसे Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440 Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. अदोम की लेजरीब सनाद यावरिबा एलोय अमदी एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी गा लोइना खंगनबा ngamlagani लमजिंगबा ज्वेलरी न पिजरीबा खुदोंग चाबा असि लौबिहौ अदोमगी सना अदु सेंगी नत्रगा सेंगदे हाइबगी चिंगनाबदु कोखनबियो अकुपा मरोलगी दमक लमजिंगबा ज्वेलरी दा लेंगसिनबिरउ लमजिंगबा ज्वेलरी good quality is our priority. ब्रेक के मतुंगदा मखाताबा पाउ पिजरी हौकी बसही लिसिंगनि तरानिथोय के एप्रिल 9 गे नुंथिलदा कक्सिंगी महादेव सिंथक्ता मैना साकलबा पथा पुमथरबा हक्चांग ओइना फंखिबि वाबगाई थिंगा लेकाइदगे कैसाम प्रेमिलागी तमथिबा मिहात अदुदा हक्थिंगना सेनरिबा मयंबम खेलेंद्रो डिस्ट्रिक्ट एंड सेशन जज थौबालना मपुनसी सुप्पा कैसुम संगदा थबक सुदना लेनबा राय पिख्रे ngasi thaubalgi district and session judge th simon ge courta pung manga chupna chathakiba sentence sharing aduda prosecution ge maikedege mara laireba khelendro bu sibuge cherak pbu haina judge ta kana takshin ke amaromda accused ki learned counsel laktabadege court na nekiba counsel na accused asige lehoriba nupi angangi yengbiraga mahako sibuge cherak pbigeno haina judge ta takshin ke prosecution amasung offender ge learned counsel singna piba argument sing adu munna tarba matungda judge na khelendro bu mapunchi supa thabak subagi phadok pikhibani August 9 da Bihar ge Patna dage farba matung transit remand logduna thas ge 13 da Imphal da purakhiba Maoist ki lusingba sapam sa kanglaipal Imphal is Iribung police amadi Lamphel police na police custody remand lokthokraba matung ngasi Chairap court complex ta leiba CJM Imphal West ki court phuthokre court phuthorokba du da Lamlai police ki maike dage court hajarpadage
matungina courtna mahapu numit taritnigi police custody remand pikre. Lupa crore tarani panchangna Imphal manungda Sanjoy Infrastructure Private Limited amadi Manipur lengaki Public Works Department ania semgat chagaliba footbridge ahum mathang tha phawgi manungda loisinduna miyamgi sathok sasinda hena khudong saba pinaba pandam thamhori hiramasigi matangda TOMTV ga khanaba pawdam ama Migi masingdi nongma nongmagi ising isagum lepa laitana hengalakli adubu sathok sasin taunoriba lambi thongdi matamga chunaba maongda pakthok sauthoraktabana miyamna sathok sasinda khudong chadaba kaya mayoknabata natana lambi gi khudong thiba thodok kaya da miyoi kaya gi punsi pikhamna khiba amadi soinai khibagi thodok kaya leptana thokli Pumnamak asigi kharamakhai oirabasu kanba ngamnanaba laingakna lokhalakpa khongthang amagi saruk ama oina mathang tha September dadi Imphal gi tongan ba mafam ahumda sungsoi soidana footbridge uba phangbaga loinana miyamna sathok sasin gi khudong chabasu fanglagani Odisada based over Sanjoy Infrastructure Private Limited amadi Manipur laingaki Public Works Department anina khusamnaduna Imphal gi BT Road Kangla Pat Manak amadi Tidim Lambi Paringi Imphal College Manakta sagatpa haukhre apunba lupa crore taragani pan kaithokuna sahi asigi anganba saruktagi saba hokhiba footbridge ahum asi chaliba tha asida saba loisinduna miyamda khusinanaba pandam thamlambani Ayamba saruk sem sabagi thabak loisilaklaba footbridge ahum asi mathak thangba miyamna sathok sasin taunagadaba phambak adukhak hapkadaba tangaire hiram masigi matangda National Highway gi Superintendent Y Joy Kumar ga TOMTV ga akhanana unaba amada footbridge ahum asi road safety gi saruk ama oibeta natana miyamna sathok sasinda nungai hananaba design tawbani mathang thada sungsoi soidana loisinanaba pandam thamle masi loisilakpa matamda miyamda achoba kanaba ama pibangamgani haiki koigi ma acceptance na thabak se hawrona pigi je mamangi December da pibani da hanak December bawni magi contractual time duration di aduna contractual di thabak matam lari soidana within this December koi soidana ngamgani adubu ko honorable CM da kai da koina pigi wa community matungina will try to finish it at least 2 to 3 months ahead of schedule. In September, at the most October, we'll be able to see the actual market lower the saktam the overfang nani koi food overbracing jigi. Laingakna paikhaliba khongthang asi afaba khongthang ni adum oinamak saba horamlaga loisindana thamba asidi nungaite athuba matamgi manungda loisinduna miyamgi sathok sasinda khudong chaba kaya fanghaningi haiba yauna wafam kaya so miyamna fongdoknarakli Sakana masajda footbridge amashane na haibidise mase akhoi gidi yam laiba phabane do mase yaragadi kitang thuna loisanba akhoi panjai maramdi mase gari yang pungbani na ko lanthok lansin tawba matamda akhoi da yam khudong sadaba ma oire aduduna yaragadi mase sarkar ge magai degi kitang miyang changjan bidaga kitang thuna sabase loisan biona ai haijari hai college kuma lakpa khopa khakina tabida topa mi mayam da su adum praja singda adum khudong chaga drang khale duna government ki market dagi khara thuna loisin biraga di mayam ge phawoi gani khale koigi sigi footbridge se kuin sadana thami se koina saraga di yamna khudong chaba laigani ado chappo kopada ju yam disturb oi leire si yarga di athuba matam de sarkar ge makai dagi athuba matam de miyang se sanghan janingi haina koi footpath phamjari ba koi singna jo dum mayam gi makai dagi so koi thamjari koi footbridge ki koi pillar hai batare si yungami ba se koi tha mari rom surbara na khalle koi wakhanda koi si yarga di koi manipur sarkar na athuba matam de lotion biraga di koi public praja singna koi chathok chasin tawriba na ye ki footpath chaliba sing asi khram khai komna hairiba bridge asi lotion biraga di yamna nungai ba mongda chatkani haina khanjai si thamjage lamdam asida migi missing nongma kangdana hengalakpana maram oiraga lambi thong pakthok chakthokpagi thabak asi yamna mak darkar oirakle manipur laingangna paikhalakliba footbridge sabagi project asi athuba matamda loisinbiba taragadi miyam pumna makta achauba kana ba ma oiragani Imphal gi khwairamban bazar gi camera person Sanjoy ga loinana Asapriya Lorembam TOMTV News ICAR Lamphel Fatki Makada Krishi Bigan Kendra Imphal West Nasindunangase North East ki ihan hanboina Kurkulda ICAR North East Female Farmers Project hongdokre
ngasi ki thorom maduda Sangmai Kendra ge MLA Haikham Dingo, Manipur State Cooperative Bank ki Managing Director A Subhas Singh, IAS, Institute of Cooperative Management ki Director N Ranjana Devi, NABARD ki Deputy General Manager Dr. R Ravi Babu, ICAR Research Complex Northeast Region Manipur Center ge Joint Director Dr. I Megachandra Singh, ICAR Research Complex Northeast Region Meghalaya ge Dr. S Hazarika Amadi, ICAR Research Complex for Northeast Region Meghalaya ge Director Dr. Narendra Prakashna athoiba mithungnen sing oina saruk yakhi. Thorom adu ge Chief Guest oikiba MLA Haikham Dingona Kurkul da laiba nupi oibi singi semelon hena faganaba mipan tangdana masa masa ge hona jamana hena marek mahok thokpa punsi ama ohena bagi pandamda lamdam asige self help group singi makhada tuan tuan ba thabak sing suriba miyoi singda hena kanaba piragani haikhi. Mano makhata aduna Kurkul da lairiba hojik self help group punna tarani panlom laiduna nupi kya asumna thabak suba asi sauthok chaningai ni ngasigi project asigi pandam oina kumjali singani kunithoi da lomi nupi singi senthok saruk ani hengat hangani haibagi pandam da paikhalak liba project asi mai pakpa project ama ohenaba project asigi makhada thadarakpa senthang asigi mapung faba pothok pothoktuna matung tarakpada ahenba senthang lokthaba yanaba honagadabani maduda lomi singi chemelon hengatpa haibasi masana tarbo wafamni masida ninghanaba tawdana honarabadi tungda kanaba kya lakani haikhi koi manipur gi laiba atai sing lamsing gi yanaru matamda khurkhul gi muga sing sina su henna athoi boi ba sina maram war kan ngasi koi production si piba ngamde haji koi praja sing sida da koi suba nomba gi pangal wat panara madugi koi gi kai hatare koi gi product wat panara adugi resourcing laitabnara sina maram war kan da koi piba ngamde aduma pu masida koi na pung adi thawai hakchang yauna yamna kanno hona taragadi koi lairiba koi selmilon ju lerni adagi praja mayamna demand toriba product sing desu koi piba ngamni na khalle aduna koi thabuk khuding makta koi honaba puning changma ma changi haibaduni ina mayamda thamjani ngise Hokiva August kuntaruki numidang wairamda IFCAI University Tripura da mahi tamliba Manipur Nagaland Mizoram amadi Meghalaya gi mahiroi sing amadi Tripura gi Bengali mahiroi sing ani gi marakta thokiba hingsa gi oiba thodok sing athuba matamda lengang mateng changbiu haina MSUgi maikadegi puning singsilakli hiramasiga mari lenana ngasi DM College campus ta laiba MSUgi mayalo sangda pangthokiba paugi mifam amada Northeast Students Organization NESOgi Secretary General Sinam Prakashna haikibada Kanglup naiba moongda mafam adugi local Bangladeshi Bengali singna Northeast gi mahiroi singda sathakiba henjinba thong adu NESOna akan moongda condemn tawi hojik su University asigi hostel da Santi Hanjendri pungfam amada hekta hingsa thokpa yana lei Luraba fibam asigi yenglaga lenga ki maikaidagisu mafam maduda sangshinduna yengsilagani haina Education Minister na thajaba pirakpa NESOna taramna oi athuba matamda minyeng changbiduna tungkoina solution purakpa yaba mawongda lenga nasinbiu haiki Parents Association dagi parents taret loina JSCC gi member amaga representative amaga ada khongsalani aduga ada TSF ki kangu unara kanda problem je solve tawna bonagani JCC ki mihut parents committee association amadi ai isa su yaurga education minister unazarubada I am really thankful to education minister honorable Radheshyam koi gi kanosi mana khudak da hek tabaga koi hes adudi mi tha da yadi haidna commissioner da khudak da phone to biraga hemo mi tha na silu haidna haibi commissioner da mu unazara commissioner su 2013 gi issue da solve tom bida chabi ge ba dungba commissioner ni ozara ghumni aduna ozana ghumni jo full experience laibini na mana zo ayamuk chalo director nanga kana nom chalo ena khudak ta haibi dana moina yam phajana cooperation pibi ba institute lobi damakta commissioner ozara ghumni director ne aduga akoi ge education minister Radheshyam bu ai haninga leitana ne so gi site jo thagat ba phungduk chari Joint Students Coordination Committee gi maikadagi MSU gi President Peter Lystrom na haikibada laibak thiba thodok sin maram oiraga mafam aduda mahi tamliba North East ki mahiroi sing hostel da laiba fawba mipaiba fawre tangai fadana hingbada changba posai sing fawba mapan tholaga laiba chatpa ngamdre oirakliba phiba masida Manipur lengakna athuba matamda mijeng changbiduna government ki level da warusinama purakna bahona biyo haina mahakna haikhe Jing like the Mobongam than a labor, a Kumohoida Kaidogani Tokanina, Mipai, the Nosi labor, Shui Matanga, Toiba Todox, Pudimakta, Joint Student Coordination Committee, Akoi Angamating, Panguna,
ꯆꯪꯁꯤꯟꯒꯅꯤ ꯃꯐꯝꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯒꯣꯔꯃꯦꯟꯕꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯎꯅꯔꯒ ꯍꯥꯏꯔꯤꯕ ꯏꯁꯨꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯍꯧꯖꯤꯛ ꯄꯣꯛꯏꯕꯁꯦ ꯁꯤ ꯄꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯊꯧꯔꯥꯡ ꯑꯩꯈꯣꯏ ꯂꯧꯈꯠꯆꯔꯒꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯤꯡꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯖꯣꯏꯟ ꯁ꯭ꯇꯨꯗꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯦꯞꯐꯝ ꯊꯣꯛꯄꯗ ꯂꯦꯞꯀꯅꯤꯅ ꯃꯦꯗꯤꯌꯥ ꯏꯊꯨꯡꯗ ꯊꯝꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯑꯅꯤꯗ ꯂꯤꯂꯣꯡ ꯄꯨꯂꯤꯁꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯅꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:40 ꯇꯥꯕ ꯃꯇꯝꯗ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯁꯝꯕ꯭ꯔꯨꯈꯣꯡ ꯃꯌꯥꯏꯗ ꯂꯩꯕꯤ ꯁꯨꯔꯤꯌꯥ ꯑꯦꯂꯥꯏꯁ ꯅꯍꯥ ꯆꯍꯤ 13 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯍꯝꯃꯗ ꯕꯛꯇꯥꯖꯃꯟꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯍꯦꯔꯣꯏꯟꯅꯤ ꯆꯤꯡꯅꯕ ꯒ꯭ꯔꯥꯝ 10 ꯔꯣꯝꯒꯤ ꯗ꯭ꯔꯒꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ऑपरेशन अदु लिलोंग पुलिस स्टेशन के ऑफिसर इंचार्ज इंस्पेक्टर ओ अजित सिंह लुसिंगदुना अलादागी वॉलंटियर्स सिंग लोइनेना सथकिबने हाइरी अमरोमदा हाइरिबा पुलिस टीम अदुना ngarang makhatana ngarang numiदang पुंग 10 रोम ताबदा ड्रग ललोनबने हाइबा लिलोंग सम्ब्रु मखोंग मकोक्तगे मोहम्मद रफीक एलाइस मुजिबुर सही 35 अपोकपा लैखिद्रबा अब्दुल मनन फागतखे मियो एसिदगे आइना यादबा कप सिरप बोतल मापन अमसुंग एसपी कैप्सूल 138 फागतपंगमखे हाइरी तोंगान तोंगानबा थौदोक अनि असिगा मरि लेनेना तोंगान तोंगानबा FIR अनि लिलोंग पुलिस स्टेशन दा रजिस्टर तौखरे मणिपुर लेंगांगना था खुदिंगी पांगथोक्तुना लाकपा हिल लीडर्स डे अमदी मियामगी नुमित था सिगी 19 दा पांगथोकनी तौरंबादु था सिगी 13 दा ओइना पांगथोकलगने हाइना सेक्रेटरी टू चीफ मिनिस्टर निंगथोगजम जियोफ्रीना थादोरकपा चेरोल अमना हाइरकली मोरे लंबिगी खोंखांग एरिया दा चीना फंखिबा अमोम उत्तमजित की मिसिगा मरि लेनेना सेमकिबा जेसिना उत्तमजित की मिसिगा मरि लेनेना महाकना तोंगलखिबा वैन अदुगी ड्राइवर अमोम जाम्बम देवान सिंह अमदी देवान की मरुप जोतिनबु फाबिनबा तक्सिलिबु वाफमबु इम्फाल टू मोरे ड्राइवर्स यूनियन की प्रेसिडेंट कैथेलाकपम नवकिशोरना यानिंगदबु फोंदोखरे नवकिशोरना मखा तारदुना हाइकिबदा लैखिद्रबा उत्तमजित नुमित अदुदा अतोपा पैसेंजर अमदी ड्राइवर खरगा मखोय तरुक तोंगलकपने मदुदा लैखिद्रबा उत्तमजिना मपान थोंनिंगी गाड़ी खामो हाइदुना ड्राइवर दा खामो हाइरगा खोंखांगी अंगंबा मफम अदुदा चोंथखिबने उत्तमजित चोंथखिबगे साहुम फंगबदगे अतोपा पैसेंजर सिंह अमदे ड्राइवर का पुनः उत्तमजित चोंथखिब्रा नत्रगा सेनखिब्रा हाइदुना थीबदा फंगदबदगे टेक्नोपॉल एरिया दा मणिपुर पुलिस के आरोपी तावा जिप्सी अमदा ड्राइवर देवेना पाउपुनमक तमलब मतुंग अतोपा पैसेंजर सिंगा इम्फाल थोरखे नोंगालगा ड्राइवर मसामक अमदे इमुंग मनुंग पुना खुलगी निंगथौदा हाइजरगा खुंजा सिंगा लोइनेना थीबदा फंगदबदगे तांग 19 अयुक्ता असिबा हक्सांग ओइना फंगले हाइदुना रिपोर्ट अमा ड्राइवर यूनियन दा पाउ लाखी थोलिबा थौदोक असिगा मरि लेनेना सेमकिबा जेसिना ड्राइवर अमदी लैखिद्रबा उत्तमजित की मरुप जोतिनबु फाबियो हाइना लेंगाकता थनोकपा असि याबा ngamloi maram aduna lengakna thodok asige asumba langna langjil puthokpiu driver amom jambam devan da siriba maral asi yaningde haike passenger singdu magi favor da loina bo witness wena loina leba ngaktani haibadi mokoina lale habadu ki chapchabi evidence tu pidna mahak masa maonda devan haiba driver sida koigi मोंदा अतो कईगुम्बा चार्ज शीट अमता तौबा यारोय मदु गवर्नमेंट साइड अखोइना मदुगी ऑफिस थमजगे माकी मारान लेबा हाइबसी अखोइ चुमना नियम अमगी मखादा थिगतपिरगा मारान लेरे हारगसु नियम मखादा चुमना थिगतपिरगा मा फाबा कसु गाइब लेते अदुगा हुजिकी ओइनादि अखोइ यूनियन की साइड तगी महाक मसा फाबा मसुंग माकु मारान लेरे हाबदि अखोइ ड्राइवर अपुमने याबा ngमोय अखोइ यूनियन सु याबा ngमोय पाउगी बरकथन अतेन बब्रेम तंगा लुगजरी मणिपुर की अहानबा 24/7 कैब सर्विस ओरिबा लमजिंगबा कैब ना अहानबा ओइना मियाम गिदमक्ता मॉनसून ऑफर अमा पिजरीबा ऑफर अदुदी 5% डिस्काउंट ऑन एनी ट्रिप और एनी पैकेज अकुपा मरोल गिदमक कांटेक्ट तौबियो लमजिंगबा कैब नागामपाल रिम्स रोड लमजिंगबा ग्रुप बिल्डिंग ऑपोजिट टू लमजिंगबा निधि लिमिटेड इम्फाल अखोगी फोन नंबर 1800-27959 नत्रगा 8794613154 Welcome to Times of Manipur. This is Haripriya Chongram giving you news in
हाना फंगलंबा कंगला फूड की प्रोडक्ट सिंगी मथक्ता अनोब प्रोडक्ट सिंग हाइबदी मिल्की बोल्स असोमिया मिक्सचर अमदी आलू भुजिया ने चिंग सिंग असी हौजिक हौजिक इरमदम की कैथेल फंगले कंगला की अनोब प्रोडक्ट सिंग असी मयामसु अमुक्तंग महाव यिंगबी कंगला ब्रेक के मतुंग दा मयाम तराम नुक्सरी मखाताब पाउंग मणिपुर फिल्म दो लोन हुरान लानादा चाथोक्तुना योलिबसिंग थिंगनबा अखनब टीम अमा सेमदुना फागतपा हौरगनि हाइना फिल्म फोरम मणिपुर की चेयरमैन एस मंगोल जाउना फोंदोखरे ngasi forum asigi taramanga suba mapong numit ka mari lenana lamfelda leiba forum asigi office ki akoibada uchara thabagi thoromda sarugya khiba forum ki chairman S Mangol jauna makhatana mamangai matamda huran nalada film chakthoktuna yonbasing fagalamba adugum athuba matamda horagani miyam amadi drive chatliba kaya gi marakta pau phongna ba watpadage matam khara leplubani loinana malem gi oina honglakliba aing asagi khal asi khara to oribasu konghanabagi pandamda ngasi gi u thabagi thorom asisu pangthokpani थारिब उचरा सिंग असि हौनबा फिल्म फोरम मणिपुर की माइकैदगी अंगम थाक्ता होनगनि हाइखि फाउंडेशन डे नुमित असिदा हराव कुमै तौबिग महुत्ता अखोय फिल्म फैटर्निटी दे लेबा मयाम से पुल्ल कांदा एनवायरनमेंट कन्ननबा तुंगी नारोल सिंबु अफबा मसामु फबो ओइनबगिदमत अखोय उपाल वपाल थाजे हाइबा पानमजिदे संगजन जरकांदा ngasi अखोय लंफेल सना कैथेल लंफेल सुपरमार्केट की अखोयबा अखोय ऑफिस की अखोयबसिदा अखोय उचार सिंग असि थाजबनी अदना हंदक की मरुबा फिल्म फोरम की फाउंडेशन डे की मरुबा थौरम से अखोय उ थाबसिना ओइजरे हुरा लगा योन बखोट तौरिबसे इन्फोर्समेंट टीम से अमु हिंगल कांदा मखोयबो अखोय मतिक चाना फादना अदगिदी एक्शन लौदना फाइन थियंदना सुमाइन तौजेगेना अखोय खंजरी ngarang lamdam asigi electronic media amade ngasi phongna khiba pawse singda ipsa jiribam branch ki me ahum yamlaba WY tablet ka konana Assam police na Jirigad police outpost mapadagi fare hariba miyoi sing adu Jiribam ge Hillgard village da leiba miyoi sing nate haina Chinlon Club Hillgard Jiribam Manipur ki president M Gopal Singh na thadorokpa cherola mana hairi Tripura da khundaduna laikhraba maitai sing na choina takibana lamdam asigi puari ga sagona raklaba chanabi lining laison amadi Pije chakcha sing tapna mangsilakli adumoinamak maitai sing na mapung oina tariba state asigi Khwai district ke manungsan ba Goronagar da de maitai sing na chanabi bungak na chathori hiram asigi matang da TOMTV ge khanaba paugdam ama Tripura da khundariba mitai furup singna Manipur puwari ga sagonariba chatnabi jagoi isai amadi haurakfam idamdam imalol bunga si fawba manghandana ngaktuna thamnaba hona hauri matam amada tongan ba maning tamba lebak sing oina leina tamba takhel lebak haina khangnaramba Tripura lamdam asigi mekhali para haina khangnaba mapham asida meitaina ahanba oina ing kumja lisingam ka chatre maudraga nipanda khundaramki matam maduda Manipur gi ningthau Bege Chandra gi machanupi Hari Seshwari bu Tripura gi ningthau Rastar Manikyaga Maharani oina luhongki Mahaki macha manai sing oina ningthauna unlakhiba manai masen sing aduna mikhil parada ahanba oina maitaina khundarakhibani haina sulaunari takhel Tripura da ahanba raslila sanabada Maharani Hari Seshwarina Gopi Singh luchingbi oiki Mekhali para ngasidi mitai amata uba fangdre mitai sing Tripura da choina khundana khibana maram oidaga mitai singi chatnabi kaya noma gi mangselakli Tripura gi awang thangbada leiba Khowai district ki manung channa mitai singna mapung oina taba Gauranagar khunda leiba ningombam bir singna phongdorakpada Gauranagar haiba khun asi chahi humdraga mathoirom suraba mitai khun amani mafam asi umang wamang oina leirama mafam amani mafam asida ahanba oina mitai yumnak manga khak leirami adudagi tapna mathang changlaktuna ngasidi yumnak nipurang khairom yoraki adum oinamak khun asi leirakpadagi chahi humfurom khun asigi fibam adukki matik phatlamde khun asida lambi thong mai school na chingba amata leiramde gari chelamde angang singna lairik tamnaba school chatpada khwai tana ising lambida hi tongduna chatlami haujikti Gauranagar asi maitaina takhel leibak haina khangnaramba Tripura lamdam asida leidiba mitai khul singi manungda mitai masing khwaidagi yamna taba khul ama oibata natana lambi thong mai ising amadi lairik laisuda mapung faba chaukhatba khun ama oire mahakna makhatana phongdorakpada Manipur asi aikhoigi haurakfam oibana Manipur ga naksinanaba lamdam asigi miyamna Manipur gi maramda yamna thijinjai
masida Manipurgi miyamna su nungshibiduna Gauranagor khun asibu nungshibidai. Khun asina mitay aikhoigi pung jagoi isaina chingba chatnabi kaya asi ngasi fawba yokhatuna thambada achauba thodang lauri. Tripura lamdamda pung yeiba isai sakpa pena sakpa khongjom parba sakpa maitai aikhoigi chatnarakpa chatnabi amadi thabak thoram sing khara mangtharakliba asi Gauranagor khun asidadi adumak kaidana suna chatnaduna leiri. Khun asida maitai aikhoigi chatnabi pung isai basok julon Raslila amadi kang chingbana chingba matam matamgi oiba thoram sing adumak chathaduna lakli. Su lamdam asida mahairoi mari Manipur Dance College ta thaduna maitai aikhoigi jagoi isai kaya tamduna leiri. Asida sunatana Gauranagor khun asida hauzik Manipurgi athauba pauna brazabasigi mitam amak khinduna thamdi. Makhatana su tongan ba athauba singi mitam Manipur lengak ta haizaduna khun asida thamnabu honari. Manipur lengak na sumiteng changbiduna athauba singi mitam khinnabu hotnabiu haina Manipur lengak ki puning chingsilakli. Tekhelei basiga pungjei ba isai sakpa pena sakpa khongjong sakpa maitegi yakhogi chanarakpi asigumba jati goto jati yakhogi maitei yakhogi समाज सेवी से खर वाथरक पजी गौनगोददी ओजासिंगी कृपादगी ngasi baudi watri khongjong pena isai baso pung jagoi sanchen jagoi goulila suma tona gounogo de khoi gounogo ma chatna phong Manipur Natya Kala bu sakhona ba amasung mimang thana ba hona bada asobu thodang kaya lawraklaba amadi Rumal Theater na M Bira Award 2012 lan thokraba MDU ki president oiramba Ketrimim Ibhol Singna khangongdana laikhidabada Rumal Theater na awaba phongdokpagi mifamama famkhra hena theater asigi secretary ki cherola mana harakle cherola sina makha taribadi mifamaduna laikhidrabana Manipur ki theater sakhona ba honana masing sinthakhe laikhidrabagi thawaina mapugi khuya khada ingna chikna leirunaba minute ani tumina leptuna mapugi mafamda thawnaki loinana laikhidrabagi imung manunggi awabadasu saruk yari harakle Thasigi kunhumdoi gi numidang wairam pung manga helakpa duaida Wangoi Police Station gi manung chanba hiangthang thongkhong manakta masa khanghogdaba gari amana thomlambadagi Ras Medicity da laikanara matung thasigi kun manga da laikanaba ngamdana laikhidraba mongsangai me lekaidagi maibam Sanjit atopa mingna khamnau sahi kunthra manga apokpa yai mamisi gi matang da semkiba Jeshina misi adu da chenariba gari phanaba taksiladuna ngasi mongsangai mamang lekaida wakan ufam sathakrai Wakat mi pamaduda sarugya kivi JSG co-convener akoijam Baratina thogdok aduda chena bagari gi number gi aroiba masing mari police ta pikraba matung police na chenari ba mioi fagalabasu asengba asumba ma puthokpidabasi laibak thibani asengba asumba ma puthoktri fawba asiba haksang lokseloi misi asi masa mathanta accident tholaga sijabani haiba asi JSina yabangam loi makata na JSina miyam galoina kongjang kya sanction kigani haiki Hojik hok di body se claim tawgiro di akhoi postmortem report pudi ngairi ngarang tawgre ko tawgraga su akhoi gi demand se akhoi chaba justice pu thopiyo kanana tawrino akhoi chingnaba number budi phare adu tar su chaba kaino pu thokri gai di akhoi gi khongjang leptana adum changdan gineba Jiribam district asida library marang kaina laitaba amade awareness piba watpana lairik pabigi sang watli adubu Jiribam district asida club singna hangliba library bu hena sakhona ba honariba Jiribam ge hilgat laiba aikoi ge sinlon lairik sang hilgat Jiribam asida Jiribam da phongba pause Manipur Chronicle na numit khudingi pana ba pause asigi publisher S Herajit Singna library asida kudol tawkhre hiram asiga mari lenena aikoi ge sinlon lairik sang hilgat Jiribam ge secretary Boirangthem Gopalna ngasi Jiribam da nungtigi phongba pause Manipur Chronicle gi publisher S Herajit Singna library asida lemna paper ama khudol tambibagi damakta ngamkhai leitana thagatpa phongdokhe publisher Herajit Singbu gi paper ama ibimi damakta ana ekoi school like singi me kai digi thagachari na namsigi education da ina kumang japsun da mating bangani ina satagi Nakalamaromda Manipur Chronicle gi pause gi publisher S Herajit Singna haikibada ngasi mahana library asida numit khudingi phongba Manipur Chronicle ama kudol tamjari basi miyamna pabiduna ahenba wakhalok kaya tansinduna kana ba purakpada natana sakhotpa khunai ama semada angama mateng pangjabani haiki numit khudingi Jiribam da phongiba paper si
ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯐꯪꯍꯜꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯗ ꯑꯅꯧ ꯑꯅꯧꯕ ꯏꯟꯐꯣꯔꯃꯦꯇꯤቭ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯄꯦꯄꯔ ꯑꯁꯤꯗꯒꯤ ꯄꯥꯕ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯐꯪꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯄꯥꯕ ꯐꯪꯉꯒ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯍꯧꯖꯔꯤ ꯃꯄꯤ ꯀꯥꯎꯟꯁꯤꯜꯅ ꯍꯧꯃꯤ ꯔꯤꯁꯔꯆ ꯒꯤꯜ ꯑꯃꯗꯤ CAU ꯏꯝꯐꯥꯜꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯣꯏꯌꯣꯛꯄꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯔꯥꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ M ꯔꯤꯡꯄꯥꯝ ꯈꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯄꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ N ꯕꯤꯃꯣꯜ ꯃꯩꯇꯩ ꯍꯧꯃꯤꯒꯤ ꯆꯦꯌꯔꯃꯦꯟ S ꯔꯣꯕꯤꯟ CAU ꯏꯝꯐꯥꯜꯒꯤ IBDC ꯄ꯭ꯔꯣꯖꯦꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯗꯣꯛꯇꯔ KH ꯏꯕꯣꯍꯣꯜ ꯑꯃꯗꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ S ꯌꯥꯔꯇꯤꯌꯣꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯆꯥꯎꯔꯥꯛꯅ ꯂꯧꯃꯤ ꯅꯤꯐꯨꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ S ꯔꯣꯕꯤꯟ ꯑꯃꯗꯤ ꯗꯣꯛꯇꯔ KH इबोहलना लौमीसिंगदा मतौ करमना साइंटिफिक मेथड सिजनदुना खोही हेना पुथोकदगे हाइबगी मतांगदा मसा खाइना ताकफिकी लोइनेना खोई उपुसिंग मतौ करमना थमगदगे अमदी खोही हेना पुथोकनबा खुलगी अकोइबदा हाइपाल उपालसिंग मरांग काइना थानबसु खंगनखी अमरोमदा हिरमसिदा हेना थवा यावबा लौमीसिंगदमक्तदे मरी लेनबा डिपार्टमेंटसिंगदगी पीबा याबा मतेंगसिंग पीनबो होनगने हाइनसु डॉक्टर KH इबोहलना फोंदोखी मयाई काबा चिंजाक अमदे नुपी अंगांगदा सथरकलिबा मियोत मिनैना खुनाइदा पीरिबा सैथेंग हाइबा हिरमदा नोंमगी ओइबा खननेनबगी थोरम अमंगसे इथम ममांग लेकाई कम्युनिटी हॉलदा पांथोखरे मणिपुर लेंगाके मणिपुर स्टेट कमीशन फॉर वुमेन ऑल मणिपुर वुमेन्स सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज इथम थुमखोंग लाइरेंबी नुपी लुप अमसुंग इथम विलेज डेवलपमेंट कमिटी न खुचनदुना सिंदुना पांथोखिबा थोरम मदुदा मणिपुर स्टेट कमीशन फॉर वुमेन गी चेयरपर्सन प्रोफेसर डॉक्टर बिनोता मैनम नुपी समाज के प्रेसिडेंट TH रामानी तुमुखोंग मोइरांग पुरेल ग्राम पंचायत के उपप्रधान L आशा देवी इथम थुमखोंग लाइरेंबी नुपी लुप के प्रेसिडेंट TH इंद्रानी देवी अमदी इथम विलेज डेवलपमेंट कमिटी के प्रेसिडेंट S श्याम किशोरना अथोइब मिथुंगलेंसिंग ओइना सरुक याखी थोरम अदुदा कादागे जनरल सेक्रेटरी तखेलंबम गे चंद्र अमसुंग लेमकोल गे जनरल सेक्रेटरी SC nganthoi रिसोर्स पर्सन ओइना वांगांखी इनफ्लक्स मणिपुर हाइना मिंगथोनबा ऑनलाइन शॉपिंग एप्लीकेशन अमंगसे मोंगसांगैदा लेबा ऑल एज होम दा होंगनबी मतुंगिना हांगदोखरे हांगदोपगी थोरमदा सरुक याखिबा इनफ्लक्स मणिपुर की प्रोप्राइटर खांगेंबम वेन बॉब्सन चाना हाइकिबदा ngasi hangdoliba application asuna lamdam asida leiriba miyamda chauna kanaba kaya piba ngamlagani manipur gi tampaki lamda leiriba miyoi kya da application asigi kanaba phangan batana application asigi matengna firol amadi atop polam kya su phangalagani haiki ayeng date 30 August sidagi Google Play Store amasung influxmanipur.com gi website tagi apps asi download tobiraga influx manipur online shopping bu mayamna support tobiyu household items, mobile, electronics, handloom and handicrafts, especially handloom and handicrafts adum yaroni. RK Priyogopal Sanage Nat Punungsijaba Loinana Katokpo Ikai Kunaba Amadi Ningsing Boy Nangase Sahitya Academy Kolkata Amadi Department of Dance and Music Manipur University Nasinduna Nongmagi Oiva Symposium Ama Manipur University Ge Court Holder Pangthokre Thormaduda Manipur University के Administrator Journal Singh Amadi In Charge Dean School of Humanities के Professor Soibam Ibom Bana अथोई बलिंग पसिंग होने सरुया के थरमदुगा मरी लेनेना Department of Dance and Music की Manipur University के Senior Teacher Naurem Harimati na hai ngasi Department asigi Oza Singh Amadi Coordinator P Lilabati na sinduna Symposium asi pangthok sabagi maruiba pandamdi RK Priyogopal Sanana मिटई की नाटपु नुक्सिजरंबा यखोचरंबा अमदी वर्ल्ड टूर तौदुना पृथ्वी की मफम कयादा नाट की ओइबा जगोई उतना लमदम असिदा अहानबा ओइना बाली डांस पुथोकिबा मियोय असिगी मरमदा ngasigi nahasingda khangnabagi khudongchaba asi pibani haiki सुमाजे मपुनसीजुदा मा मिंगोंदगी सिकी म लौदे अदुगा मिंगोंदगी कैनोम सागेन नीदे अखोइना मांगोंदा किहो ममा अदगी लफोयमा पिजरु मतंदे याम हराव हराव न मदुना मा पेंथोक पंगमे पैसा पीबा बुदी मांगोंदा होमेज पीबा अदुगा सैल्यूट पीबसे याम दरकार लेरे हाबिगी दमता अखोइना ngasi सिम्पोजियम से साइता परिषद कोलकाता अमसुंग डिपार्टमेंट डांस का लोइनाना असिगुंबा सिम्पोजियम से पांथोकपनियना थमजगे Isok Apunba Club Royal Academy of Law Oinam Amadi District Legal Services Authority Bisnupur Nasinduna ngasi nongmagi oiba legal awareness program ama isok ta pangthokre thoramadu da saruk yakiba miyam da akhangai singna law gi maramda sugaina khanganki paugi marakthana ten babre matangalong minasi
Holdings Private Limited की Smart Universal Academy बो अगस्त की तांग तरा निपाल दा होटल ताज वेस्ट एंड बेंगलुरु दा ब्लाइंड विंग इंडिया न सिनबा इंडिया एजुकेशन अवार्ड 2019 ये तोपगी थोरम दा बेस्ट डिजिटल स्कूल विथ CSR इनिशिएटिव इन मणिपुर 2019 हाइबा अवार्ड अमदी तांग कुंगनी थोय दा दिल्ली की ताजमहल होटल दा इंटीग्रेटेड इचिवर्स न सिंदुना पांगतोखिबा 10th नेशनल एजुकेशन एंड बिजनेस समिट 2019 दा स्कूल असी की प्रेसिडेंट डॉक्टर नारिंगम समरजित सिंह दा नेशनल एजुकेशन एक्सीलेंस अवार्ड 2019 पिरकदा ngakoi leitna nungai phongdokchari Salai Holdings Private Limited na leibak miyam da khanganjaba Salai Holdings Private Limited ki Honorable Chairman and Managing Director Dr. Naringbam Samarjit Singh masa hujik business trip ki damakta Salai gi overseas company sing yengchinba galonena tongan ba pipeline da leiriba tongan ba country sing da tanatana India amadi maruoina Northeast ki oina Manipur yauna paikhat kadaba mega project sing adu gi damakta overseas bank singa stakeholder oiminabagi maruoiba meeting sing yauba amadi meeting sing conduct toba satkibana maram oiraga tongan ba club CSO lanai gi furup ki lining gi amadi culture ga mari lenaba khudimagna Salai gi lusing Purel oibiribana halaktri fawbutang haibiningba thambiningba khudimak ngaibinaba miyamda nolokchari nolokna haijariba Board of Directors Salai Holdings Private Limited Break ke matungda makata pa pizari Educational and Development Club Nambol Makha Lekai Lingkhat khibage yankhai mari raksuba Foundation Day kam Golden Jubilee thoram ngase Nambol Makha Lekai Community Hall da pangthokre thoram aduda club asigi thomi oiramba layoi khraba singi mafam da heka leka tamduna amadi minute ani tumina leptuna ikai khunaba utkhi thoram aduda Nambol Municipal Council Ward number 7 ki councillor L Biramani Khuman EDC club ki president P Budichandra Manipur Wetland Authority ki chairman Dr. KH Samungau amadi EDC club ki founder secretary P Lokendra Jinna athoiba mithungen singoina saruk yakhi thoram aduda wangang aduna Dr. Samungau na Manipur gi Patriots Day ga Lengakna Birti Kendrojit amadi Thangal General Khakta sak khangduna ningsingbasi sumde atopa thawai katkiba athoba singsu ningsingba fai haike Tharumgi saruk ama oina sahi asigi class 10 amadi 12 exam da mark wangna phangduna mai paluklaba mairoi singda selgi mana amadi asamba khudol piduna pokning thawat kibaga loinena EDC club ki hanagi ahal oiraba thomi singda asamba khudol piduna ikai khunaba utki Kangla famthau humpumari amadi pana laisang anina sinduna ngasi Kangla laifam lenda Humudra humdoirak suba lining ngak senba thoram pangthokre thoram aduda Lok Sabha gi MP Dr. R.K. Ranjan yauna mioisa kyana saruk yakhi thoram aduga mari lenena MP Dr. R.K. Ranjana lamdam asida thokliba thokdok wathok sing asi thoktanaba ibado pakhang bagi mafam da thongi jabani ngasi pangthokliba thoram asigi tungda lamdam asida ingtappa tangdu laitaba lamdam ama oirakpa oirasanu haikhi daba thokdok kum kangiba punamagase masi phungning hakchang yauna nongju nungsagi chang naibo pubirakwa tahi daba misi ka thuiba masung lebak te langi bu punamase praja punamaki yaifanaba adugumba thaujal adu pibinaba ibudau pakhang bada akhogi kangla gi laifam len sida sana kangla punga sida phungning hakchang yauna miyam gi muhur silaga khuram jabani thajaba sigal loinana ngasigi numit asigi tungdagidi leiba asida mara tappa kumkang daba prajagi miamisa tadaba adugumba afaba Manipur ama ohen biu haidana ibudauda amukka na ikuramjari Bharat ki Prime Minister nangasi hogdokiba Fit in Movement ki thoram Jiribam district ke tongan tongan bamfam sing desu hogdokre ZEO Jiribam amadi DYAS o Jiribam na sinduna Jirigad High School da thoram asi pangthokhi thoram aduda DC Jiribam Mayang Lambam Rajkumar Singh SP Jiribam M Movie amadi ZEO Jiribam L Roshan Maitai loinena official sing amasung mahiro sing na saruk yakhi Jiribam Municipal Council JMC Jiribam ge conference hall dasu Fit in Movement ki thoram JMC na sinduna pangthokhi thoram aduga mari lenena saruk yakhi vai staff sing na haksang fit oina thamnaba and Lucky Kumar Singh na luchingduna outdoor games exercise physical activities sing numit khuding gi tawgani haina wasak lokhi amaromda Jiribam Higher Secondary School ki auditorium hall da ngasi Bharat ki Prime Minister Narendra Modi na hogdokiba Fit in Movement gi live telecast oza sing amadi mairoi sing puna yangminaduna thoramasi pangthokhi Val Vidya Mandir Kaksing da ngasi Shiksha Vikas Samiti gi minyang makhada usara thabagi thoram ama pangthokre thoramadu da tongan ba usara cham hena thakhi ngasi makchi koina media da yam toina koi tajabasi kanagumana photo gi damakta ama amada u thai kholi haidna haibase koi hoi hinganing bagi idea di urbe yai odu wakal da phaujabasi di koi u sidi koi ngari mutam thai haidna 2003 da koi gi Nobel Peace Prize phangiba nupi sina haibadi
ꯁꯤ ꯃꯔꯝꯗꯤ ꯑꯃꯨꯛ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯍꯦꯛꯇ Sangeet Natak Academy New Delhi na sinduna ngasidagi hogduna numit humni chunna sathagadaba Ritu Parva Musical Festival ngasi Jain Manipur Dance Academy da pangthokre. Musical Festival aduda Tripura, Jharkhand, Assam, Madhya Pradesh, West Bengal amadi Delhi na singba mafum kyadagi saknariba artist mapana saruk yari. Thoram aduga mari lenana Jain Manipur Dance Academy gi Director L. Upendra Sharmana wafum kya thamlakhe. Sangeet Natak Academy aisi Bharat Teleriba performing arts ki including music masi punamoksi chakun anaba madubu preserve taunaba propagate taunaba amasung dissemination taunaba gi sansthan amani masina Bharat ki mafum kaya da chatharak gumna na koi Imphal da su masigi festival se pangtok jabani Hoji amuk sanabagi pau phongbigani. Thobal Ningombam Mini Stadium Maningda Laiba Mahiroi Kundongbam Lokendrona Lamdam Masida Phangba Polam Ayamba Sizinaduna Sem Saba Archery Masanage Lirung Amadi Tenjai Mapanebaki Sanaro Kiana Pamna Lainari Miyamgi demand Pibang Amnava Ahenba Sinmi Hapsinduna Tabak Suning Labasu Matik Sava Tabak Supam Laitava Amadi Sel Tumgi Awaba Mayok Navana Miyamgi Apambadu Mafung Fana Pibang Amhodri Iramasida TOMTV Akanaba Pogdam Ama Iramdam Manipur da su khud sa haiba miyoi kaya leiri makoina lamdam asigi senmit londa hakthengna amadi nakoina na mateng pangli adumoinamak makoi ayambana lamdam asigi miyamna amadi adumoinamak makoi ayambana lamdam asigi miyamna amadi lengak asina masak thangbetre Hauzik Thobal College ta BA Life Science ta anisuba semester tamliba mahiroi Lokendro archery sanaroi ama oina horakhi Lamdam asida lairaba sanaroi sing amadi masamagna lirung ten sing lainaba honabada achauba awaba ama mayoknakhi adumakna mahak masana asidagi lapthokhi matamdudagi mahaki wakhalda sanaroi singda ahoma mamalda archery item sing asi saduna fanghanabagi wakhal puthokhi adudagi lairik tamna internet ki matengdagi lamdam asida fangba pothok singna namna sizinaduna amadi masagi leijaba senfam kharana khusukhulai khara leijaduna Chatliba chahi asigi March thadagi hauduna archery gi item sing asi saba hokibani haiki Sumana ne taina thaga pali thaga pi nang si sumai saba khopra hangi aina sai khole ara dri ki api khoge sun tongaga mana dongna giba adagi skun achaw chawa na mana mami gi je yaman ne se khadi puje chai ta sinai gi labdi sundarje mana yana na lawe dri mana sumana Manipur Sumayam dari mati sumai tawi ayin pola khole har mana mana sandopi gi bai ta Saba loiraba lirung tensing internet ki mateng na Facebook ta thagat lubadagi laibak phaduna Manipur gi mapal gi achau school sing na contact toroktuna ngasidi India gi mafam ayambada mai pakpana yonba ngamjare hauzik mahaki yumgi sangoida semliba workshop asida school college tamliba mamanaba amadi Masin Manau punna miyoi taruk kaloinana ahangba ayuk nungthil amadi numidangi matamda thabak suduna thamada archery item set nifudagi yankai phawba saduna achauba senpham ama phangba ngamli hainasu phongdorakhi thamada tien sai sari mutungna di phangni ado ayo khwen tien sai thamda yankai sab jaw nimfu sab jaw aina govinda hajening baje akhoi sida paisa nung sa ju wala pa khola pa lebina po si ju marang kaina level ni miyam thadaraga suaningba konin miyam leidu sarkarna kitang mateng pangbiyo haina haje Sinfam asida mai pakna amadi khongjel yangna changsilakliba Lokendrona ahenba miyoi sing season aduna thabak suning bagya pamba leirabasu thabak sufam matik chadaba amadi pochai leiba matamda achauba senfam sing darkar leibana achauba awaba amadi mayokna hori marmasina Manipur lengak na mateng kharadang pangbirabadi hena achauba mai pakpa sinfam amu oibangam gani Video journalist Ozit Mangsa Tabam Galoinana Thobal gi correspondent Jainta Galoinana Paudam Zaribi Asapriya Lorembam TOMTV News Imphal Bharat ki hockey team da yauriba lamdam asigi sanaroi Chinglen Chana Kangujamda lemjengai oiraba Arjun Award ngasi Bharat ki President Ramnath Kovind na khusina khrai Chinglen Chana hojik Bharat ki hockey team da midfielder amadi half back position da sanaribani Mahak Bharat team gi maruiba thodang loduna international tournament chani gi mathakta sanakrai
Maria Montessori Senior Secondary School ki mahiroi Muhammad Azhar Ali na ngasi Maria Montessori School da Moss Joint Crack Continuously Event sunatagi second yang kaitarukta masagi kutsagi tang sing marifurak hena tektuna Guinness World Record janava attempt tawkre Lilong hauroi bi makha likai da leirava khongdagi Muhammad Latif Ali amadi Rehamani Begum gi machanupa Muhammad Azhar Ali hojik Maria Montessori da class 12 tamliba mahiroi ni Mana Fongdorpada yamna intense oiba football, basketball game masana sing yengbada mahaki makut technique ba forokhi ahan badadi makut amakak thekpangam lami adubo try tobadagi hojikti khut animak thekpangam le madudagi mahangna Guinness World Record ta masi leibra haina thigatpada Britain masa Indian origin amana 2013 ta khusagi tang sing kuntrani thoirak thektuna World Record thamba thengnakhi madu urbadagi Muhammad Azhar Ali na record asi thugaina ba honarpani haina fongdorakhi try to kan mari ngame adai aina Guinness World Record si gi leibra na thigat chapa kanda hojiki Britain macha ma Indian origin ama lerame ma se mai record se 32 ne ba ma se 2017 da man record se thugai ge adu aina khajaba aina yeng kanda ai se adi IT 100 swai mak taw ngame adai di sigi matang adi sigi matang se aina application ama thaje ba Guinness World Record da moina handaki November 14 da Guinness World Record 2019 gi DM leba Sida video si moina live adi moina record si oidre do moina confirm taw jarani aduga ni matuna ai si record holder oire de certificate thara si hajar lo sile Ngasi Muhammad Azhar Ali na Guinness World Record attempt tawki baduda sarugya kiba Maria Montessori Senior Secondary School ki principal Susitra Posangbamna school asugi mahiroi Muhammad Azhar Ali na Guinness World Record attempt tawba ngambasi yamna nungai Hena mai pak po oisano amasung lamdam asigi mioi kya amasu tholaktuna hena asigumba fil asida mai prokpa ngambo oisano haike National Sports Day se every year 29 August se koi dum observe tawzabane aduga activities me amarak tamagi simtaga hapio sigumba malai ai break tawbang amnen thajai hoji Guinness Record se sini haibasida yam nungai ki and encourage to ki yam phare dugumam lairagadi of course whatever nangi requirements kai no kana kai do no ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯈꯣꯏ ꯂꯣꯏ ꯍꯥꯏꯔꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯐꯝꯁꯤꯒ ꯑꯦꯟ ꯇꯥꯏꯝꯁꯤꯒ ꯁ꯭ꯄꯦꯁꯤꯌally ꯃꯥ ꯈꯛꯇꯪꯒꯤ ꯑꯦꯔꯦꯟꯖ ꯇꯧꯈꯤꯕꯅꯦ ꯑꯩꯈꯣꯏꯅ and really proud of him really proud and I hope many others not only from the school but from the state also come up with such feat Kosu masanada mapangi sakolaba laiba kyana Manipur ki tamlakpa se lamdam asigi sauthokchaningai ne haina Indian Kosu Federation ki chairman Guneswar Khetrimem na phongdokkhre ngasi Major Khulda laiba Manipur Press Club ta pawmising unaba mada mahana makha taraduna Macau da pangthokiba nipan suba Macau International Professional Sandada Manipur gi sanaroi kyana India gi mingchet purakpada natana Manipur bu malem gi thakta sakta lubasi Manipur miyam gi sauthokchaningai ni loinena hojik Bangalore da Kosu Center taramanga su leire makata na masana sigi center kya amasu hangdokhigani haike Koi koksu gi masana sine samna ga Manipur de hojik oja nipal ama sa thaba fanga leire hadak jo mo instructor nupi masa yauraga instructor mari mangam su sanga dori aduna mapalamda sigi demand se admitic lay aduna ekoi masida ekoina taekwondo khangde karate khangde any martial arts ki oiba ekoi gi angang chingsina changa ganda ekoi chahi amagi ani gi course fajana tawraga syllabus naibenena magi beginner intermediate advanced aina leibenena adugi course fajana tawtho matungda Manipur da thabak phangi phangdiena madugi lawdanaba amadi paisa changbana chingba mayam sigi awabadu thidabida mapalamda thabak phangbai khudong jabsi mayam leire Thasi kunhumdoi kunmanga fawba New Delhi gi Talkotora Indoor Stadium da pangthokiba MK Classic Open International Taekwondo Championship 2018 da medal lawrokhraba amadi saruk yaruba sanarusing ase Divong Gram Panchayat ki Pradhan RK Novin Chana Gorachan High School gi headmaster amadi miyamna harauta yamna okre Championship aduda Gitanjali Irengbam ke Chingkhaingan bi amadi KH Tonina mathangsina gold silver amadi bronze medal lawrakhibani Gold, silver, amadi bronze medal narokiba imatung ina masin irwam pala iro pajam yamna bagi ngasi ngasi tau puli toro masang patok sari bana patasir Hojik ngasi nungtil da phone kiba Manipuri pause singsigi maruga pawpuni yang minise Kangla Pau, Hypo Zadonangi, Marifunipan Suban Ningsing Thoram Pangthokre, Zadonang Mukarigidamak Nainari Bano Hairagadi, Mahaki Spirit Aduni, Biswazit. Manipur Dengi na Nabamioi Chama Thingnare,
layeng na hidak leitri razo aikoi gi lining loncat mangkhibana anam aha churiba si semdoglasi ranjan pandam haipok jadonang lekhidabagi marifunipan suba ningsing kumon pangthokre nungsinaba ingchikpa leiraba matamda chaukhatpasu khumang chauksingani biswajit humra humdoi suba lining ngak senba numit pangthokre aikoi gi lining yokhatpa matam oire ranjan environment kanaba manipurna center dagi lupa crore chahum mapan phangle pauzil Maribag ningba haipok jadonangda miyamna ikai khumnaba udli jadonang memorial hall sargani biswajit upambi amamga miyoibagi thawaiga pangkhagni mangoljau minister na khusu khulai furniture yenthokre foundation day kam golden jubilee pangthokre Aroibada moroiba pawmu kana fangbigani lamdamasida environment amadi afforestation ki thabak thoram sing paikanaba center na state government da rupa crore 308 gi senpham pirakle Marifunipan suba haipok jadonang lekhidabagi kumon thorom state ki thakta pangthokre kaisampatagi governor traffic point fog gi lambi asi jadonang road haina mingthonaba chief minister amadi cabinet minister singa taksingani haina minister biswajit thajaba pikre Jenims da J.ina nare haiba chapchana khangnaba case chamaga yankai humdoi gi report leira haina medical superintendent professor N Jitendra na phongokre Ayush Hospital Taramatoirom the Pigadava equipment amadi furniture sing Minister L. Jendukumarna Medical Officer in charge the Kusina Kray Hawal District Hospital the Su Nongna Saba I Ward Amasung Palliative Care Center Minister na Sangaduna Miyam the Kusina Kray Amadi Premilagi Mihata Hakteng na Chenariba Mayengbam Kelendro District and Session Judge Tawana Mapunchi Supa Kesum Sanga Tabak Sudana Lainaba Kangan Kray Ngasi goina di matang sida Manipuri Pau lejare Times of Manipur gi Manipuri Pau yang beri bising bamu kana khurumjari.